ꯆꯥꯟꯕꯤꯗꯨꯅ subscribe ꯇꯧꯁꯟꯕꯤꯔꯝꯃꯨ ꯈꯣꯏꯁꯦ ꯁꯤ ꯂꯩꯔꯦ ꯈꯣꯏꯖꯩꯁꯦ ꯑꯗꯨ ꯊꯥꯗꯔꯁꯤ ꯈꯣꯏꯁꯦ ꯃꯆꯤꯟꯖꯥꯛꯁꯨ ꯍꯥꯞꯄꯦꯕ ꯀꯔꯝꯗꯥꯏꯗ ꯑꯗꯣ ꯁꯤ ꯍꯥꯞꯄꯁꯤ ꯊꯥꯗꯔꯁꯤ ꯊꯥꯗꯕ ꯆꯤꯡꯒꯅꯤ ꯌꯦꯡꯉꯨꯀꯣ ꯆꯤꯡꯗ꯭ꯔꯦ ꯉꯥ ꯆꯤꯡꯗ꯭ꯔꯕ ꯀꯩꯅꯣ ꯍꯦ ꯈꯞꯄꯦ ꯑꯗꯣ ꯑꯩ ꯇꯞ ꯊꯥꯡꯒꯠꯂꯁꯤꯀꯣ ꯗꯣꯜ ꯃꯌꯥꯝ ꯇꯥꯍꯧꯔꯦ ꯎꯍꯧꯕ꯭ꯔꯥ ꯃꯌꯥꯝ ꯗꯥꯎ ꯌꯥꯗꯦ ꯗꯥꯎ ꯊꯤ ꯌꯥꯗꯦ ꯑꯃꯨꯛꯀ ꯌꯦꯡꯁꯤ ꯍꯟꯗꯛ ꯐꯥꯔꯦ ꯌꯥꯎꯗ꯭ꯔꯦ ꯃꯌꯥꯝ ꯑꯃꯨꯛ ꯇꯥꯍꯧꯔꯦ ꯍꯥꯏ ꯃꯌꯥꯝ ꯇ꯭ꯔꯥꯝꯂꯣꯛꯆꯔꯒꯤ ꯆꯦꯅꯦꯜ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯔꯛꯀꯦ ꯃꯌꯥꯝ ꯅꯣꯏ ꯁ꯭ꯋꯥꯏꯁꯨ ꯅꯨꯡꯉꯥꯏꯕꯤꯔꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯃꯌꯥꯝ ꯑꯁꯥꯡꯕꯤ ꯍꯣꯖꯥꯏ ꯕ꯭ꯂꯣꯛꯁꯅ ꯃꯌꯥꯝꯕꯨ ꯇ꯭ꯔꯥꯝꯂꯣꯛꯆꯔ ꯌꯦꯡꯕꯤꯕ ꯚꯤꯌꯨꯔ ꯃꯌꯥꯝꯕꯨ ꯅꯥꯗ ꯌꯦꯛꯇꯕ ꯑꯣꯏꯔꯁꯅꯨ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯃꯌꯥꯝ ꯀꯥꯏꯗꯅꯣ ꯍꯥꯏꯅ ꯈꯟꯕꯤꯔꯝꯒꯅꯤ ꯑꯩꯅ ꯂꯩꯁꯦ ꯂꯧꯕꯨꯛꯇꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯑꯁꯪꯕ ꯃꯆꯨ ꯑꯣꯟꯈ꯭ꯔꯦ ꯂꯧ ꯂꯤꯡꯕ ꯂꯣꯏꯔꯕꯅꯤ나 ꯑꯗꯣ ꯍꯧꯖꯤꯛ ꯂꯧꯁꯤ ꯏꯁꯤꯡ ꯂꯩꯔꯤꯁꯨꯕ꯭ꯔꯥ ꯏꯁꯤꯡꯁꯦ ꯂꯩꯔꯕꯅꯤꯅ ꯉꯥꯁꯨ ꯂꯩꯔꯝꯃꯅꯦꯕꯀꯣ ꯑꯗꯨꯒꯤ ꯁꯤ ꯀꯩꯅꯣ ꯎꯔꯕ ꯃꯌꯥꯝ ꯁꯤ ꯈꯣꯏꯖꯩꯅꯦꯕ ꯈꯣꯏꯖꯩ ꯑꯃ ꯄꯥꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩ ꯂꯥꯛꯏꯁꯦ ꯉꯥ ꯐꯥꯕ ꯂꯥꯛꯄꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯉꯥ ꯐꯥꯔꯨꯁꯤ ꯎꯀ꯭ꯔꯥꯕꯤ ꯃꯌꯥꯝ ꯂꯩ ꯂꯧꯕꯨꯛꯇ ꯑꯗꯣ ꯐꯥꯔꯨꯁꯤ ꯃꯌꯥꯝ ꯌꯦꯡꯉꯨꯁꯦ ꯃꯌꯥꯝ ꯁꯤꯗ ꯉꯥ ꯇꯥꯔꯨꯁꯤ ꯎꯔꯕ꯭ꯔꯥ ꯁꯤ ꯉꯥꯁꯦ ꯎꯀ꯭ꯔꯥꯕꯤꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯂꯧꯕꯨꯛꯇ ꯎꯀ꯭ꯔꯥꯕꯤ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯗꯣ ꯉꯥ ꯐꯥꯕ ꯂꯥꯛꯄꯅꯦ ꯍꯥꯏ ꯃꯌꯥꯝ ꯑꯗꯣ ꯉꯥ ꯐꯥꯔꯦꯕ ꯁꯤ ꯌꯦꯡꯉꯣ ꯉꯥ ꯐꯥꯔꯦ ꯑꯗꯣ ꯁꯤꯗ ꯑꯕꯤ ꯉꯁꯥꯏꯗꯩ ꯉꯥ ꯐꯥꯔꯝꯃꯤꯅꯦ ꯑꯗꯣ ꯅꯪ ꯀꯌꯥ ꯐꯥꯔꯒꯦ ꯃꯌꯥꯝ 3 ꯁꯨꯔꯦ ꯑꯝꯇ ꯎꯠꯂꯣꯅꯦ ꯑꯝꯇ ꯎꯠꯂꯣꯅꯦ ꯃꯌꯥꯝ ꯑꯗꯩ ꯎꯠꯂꯛꯀꯦꯕꯀꯣ ꯁꯤ ꯇꯦꯃꯥ ꯁꯤ ꯂꯩꯔꯦ ꯃꯌꯥꯝꯗꯣ ꯁꯤ ꯇꯦꯃꯥ ꯁꯤ ꯂꯩꯔꯦꯀꯣ ꯁꯤ ꯉꯥ ꯃꯅꯨꯡꯗ ꯉꯥ ꯌꯥꯎꯔꯦ ꯉꯥꯁꯤꯡꯁꯦ ꯍꯤꯡꯉꯦꯕꯀꯣ ꯄꯨꯈ꯭ꯔꯤꯗ ꯊꯥꯗꯔꯁꯨ ꯑꯗꯨꯝ ꯌꯥꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯆꯤꯟꯖꯥꯛꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯁꯤ ꯎꯠꯆꯔꯛꯀꯦꯕ ꯁꯤꯅꯦꯕ ꯃꯆꯤꯟꯖꯥꯛꯁꯦ ꯁꯤꯅꯦꯕꯀꯣ ꯑꯇꯥꯒ ꯑꯗꯒꯤ ꯇꯣꯉꯥꯒ ꯇꯣꯠꯈꯥꯏꯔꯒ ꯏꯁꯤꯡꯒ ꯍꯥꯞꯄꯒꯀꯣ ꯑꯗꯣ ꯁꯦꯝꯕꯅꯦ ꯑꯗꯣ ꯁꯤ ꯂꯧꯕꯨꯛꯁꯦ ꯉꯥ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯁꯤꯗꯤ ꯌꯦꯡꯉꯣ ꯍꯥꯏ ꯃꯌꯥꯝ ꯑꯗꯣ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯝꯖꯔꯛꯀꯦ ꯃꯌꯥꯝ ꯑꯩ ꯉꯥ ꯐꯥꯔꯦ ꯌꯦꯡꯉꯣ ꯑꯗꯣ ꯎꯀ꯭ꯔꯥꯕꯤ ꯑꯃ ꯐꯥꯔꯦꯕ ꯃꯌꯥꯝ ꯍꯩꯇ꯭ꯔꯥ ꯑꯩꯁꯦ ꯍꯧꯖꯤꯛ ꯂꯥꯛꯄꯒ ꯃꯤꯅꯤꯠ 3ꯐꯥꯎ ꯐꯥꯗ꯭ꯔꯤꯀꯣ ꯃꯤꯅꯤꯠ 2ꯗ ꯉꯥ ꯑꯃ ꯐꯥꯔꯦ ꯑꯗꯣ ꯌꯦꯡꯁꯦꯕꯀꯣ ꯉꯁꯤ ꯄꯨꯡ ꯀꯌꯥꯃꯨꯛ ꯐꯥꯕ ꯉꯝꯕ ꯍꯥꯏꯕꯗꯣ ꯌꯦꯡꯁꯤ ꯑꯗꯨꯒ ꯀꯌꯥꯃꯨꯛ ꯐꯥꯏ ꯍꯥꯏꯕꯗꯣ ꯌꯦꯡꯁꯦꯕꯀꯣ ꯌꯦꯡꯉꯣ ꯃꯌꯥꯝ ꯁꯤ ꯐꯥꯔꯒ ꯍꯣꯔꯦꯟ ꯃꯨꯛꯕꯥꯡ ꯃꯆꯥ ꯑꯃ ꯇꯧ ꯌꯥꯔꯅꯤ ꯁꯤ ꯑꯣꯏꯗꯤ ꯃꯌꯥꯝ ꯍꯧꯔꯁꯤꯀꯣ ꯑꯃꯨꯛ ꯍꯥꯏ ꯃꯌꯥꯝ ꯑꯗꯣ ꯉꯥ ꯐꯥꯕ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯑꯕꯤ ꯂꯩꯔꯦ ꯑꯕꯤ ꯀꯌꯥꯝ ꯐꯥꯔꯦ 10 ꯐꯥꯔꯝꯒꯅꯤ ꯃꯥ 30ꯃꯨꯛ ꯐꯥꯔꯦ ꯑꯩꯗꯤ 50ꯃꯨꯛ ꯐꯥꯔꯦꯕꯀꯣ ꯑꯗꯣ ꯁꯤ ꯌꯨꯝꯗ ꯆꯠꯂꯒ ꯍꯧꯖꯤꯛ ꯃꯌꯥꯝ ꯆꯥꯃꯤꯟꯅꯔꯨꯁꯤ ꯄꯨꯟꯅ ꯑꯗꯣ ꯑꯩꯈꯣꯏ ꯈꯣꯏ ꯂꯩꯔꯦ ꯂꯧꯕꯨꯛ ꯂꯩꯔꯦ ꯑꯗꯣ ꯍꯜꯂꯁꯤ ꯃꯌꯥꯝ ꯌꯦꯁ ꯌꯦꯁ ꯃꯌꯥꯝ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯉꯥꯗꯣ ꯉꯁꯥꯏ ꯑꯩꯅ ꯐꯥꯔꯨꯕ ꯉꯥꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯌꯥꯝ ꯍꯧꯔꯁꯤ ꯏꯔꯣꯟꯕ ꯂꯩꯔꯦ ꯁꯤꯗ ꯆꯥꯛ ꯂꯩꯔꯦ ꯃꯌꯥꯝ ꯍꯧꯔꯁꯦꯕꯀꯣ ꯑꯁ ꯆꯥꯛ ꯂꯥꯝꯃꯦ ꯍꯧꯔꯁꯤ ꯃꯌꯥꯝ ꯃꯈꯣꯡꯁꯦ ꯑꯝꯇ ꯁꯦꯝꯒꯦ ꯃꯌꯥꯝ ꯍꯧꯔꯁꯤꯀꯣ ꯑꯩ ꯇꯦꯕꯜꯁꯦ ꯅꯣꯝꯃꯦ ꯁꯦꯝꯃꯨꯕꯅꯦ ꯃꯌꯥꯝ ꯍꯧꯔꯁꯤ ꯁꯤꯗ ꯂꯩ ꯏꯔꯣꯟꯕ ꯑꯗꯣ ꯂꯐꯨ ꯊ꯭ꯔꯣ ꯏꯔꯣꯟꯕꯅꯤ ꯃꯌꯥꯝ ꯕꯣꯔꯥ ꯏꯁꯤꯡ ꯊꯛꯍꯧꯗ꯭ꯔꯦ ꯀꯥꯎ
Sabi, hả? Mira, voy a hacer mañana para mañana, una joven, ¿sabes? Enggak. Boleh. Merah langsung. Masih ya. Mayam itu apa sih lor? Ini video sebentar. Senjata video nongai like, nongai subscribe, sebenarnya bel aku untuk mayam. Bye bye. Aku video sebentar say. India. Mayam, bye bye.